ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯅꯤꯄꯨꯔꯅꯤ꯫ ꯏꯇꯤꯍꯥꯁꯀꯤ ꯄꯥꯟꯗꯨꯞ ꯀꯌꯥꯗ ꯐꯨꯔꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯔꯥꯏꯖ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ, ꯇꯨꯔꯦꯜ ꯏꯃꯥꯏ ꯆꯣꯟꯈꯤꯕ, ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯗ꯭ꯔꯦꯟ ꯃꯊꯛꯇ ꯃꯔꯅꯥꯏꯒꯤ ꯑꯣꯏꯅ ꯁꯥꯖꯤꯟ ꯈꯣꯠꯆꯤꯜꯂꯝꯕ ꯀꯌꯥ ꯑꯦꯛꯁꯀꯥꯚꯦꯇꯔꯅ ꯊꯨꯗꯦꯛꯇꯨꯅ ꯗ꯭ꯔꯦꯟ ꯁꯦꯡꯗꯣꯛꯈꯤꯕ ꯃꯤꯌꯥꯝꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯅꯈꯤ꯫ ꯅꯣꯡ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯄꯥꯛꯀꯤ ꯂꯨꯞ ꯀꯌꯥ ꯌꯥꯎꯅ ꯆꯤꯡꯗ ꯍꯥꯏꯊꯅꯈ꯭ꯔꯦ꯫ ꯎ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯋꯥꯃꯪ ꯐꯖꯅ ꯌꯣꯛꯄꯅ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯀꯥꯏꯗꯅ ꯊꯝꯕ ꯏꯆꯥꯎ ꯊꯤꯡꯕꯗ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯕ ꯃꯤꯌꯥꯝ ꯚꯥꯞ ꯇꯥꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯂꯥꯁꯤꯡꯗ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛ ꯁꯟꯅ ꯊꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯦ꯫ ꯁꯔꯀꯥꯔꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯤ꯫ ꯍꯟꯗꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯡꯒꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯃꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯕꯛꯇ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟꯗ ꯁꯧꯒꯠꯂꯦ ꯍꯥꯏꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞ ꯆꯦꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤ ꯃꯉꯥꯏ ꯆꯤꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯑꯃꯒ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯦ, ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯚꯥꯞ ꯇꯥꯅꯔꯛꯄ ꯍꯥꯏꯕꯗꯨ꯫ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯃꯔꯤ ꯑꯁꯤ ꯏꯝꯐꯥꯜ ꯖꯤꯂꯥꯒꯤ ꯃꯤꯌꯥꯝꯅ ꯎꯕꯤꯔꯝꯂꯒꯅꯤ ꯈꯜꯂꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯍꯥꯏꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯔꯥꯏꯖꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯊꯥꯒꯠꯅꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯂꯦꯞꯈ꯭ꯔꯦ, ꯆꯤꯡꯗ ꯎ ꯄꯥꯝꯕꯤ ꯊꯥꯕꯁꯨ ꯍꯧꯅꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯇꯅꯕ ꯇꯨꯡ ꯀꯣꯏꯒꯗꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯇꯨꯡ ꯀꯣꯏꯕ ꯋꯥꯈꯜꯗ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ, ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯇꯧꯔꯒ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯟꯊꯖꯍꯟꯅꯤꯡꯉꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨ ꯊꯥꯗꯁꯨ ꯑꯗꯨꯃꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯒꯗꯕ ꯐꯤꯚꯝ ꯎꯕ ꯐꯪꯅꯔꯦ꯫ ꯀꯨꯝꯒꯤ ꯍꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯗꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯂꯥꯏꯖꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯕꯇ ꯇꯥꯒꯅꯤ꯫ ꯑꯅꯧꯕ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯤꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯕꯨ ꯆꯥꯎꯈꯠꯂꯛꯄ, ꯂꯣꯏꯅꯅ ꯁꯔꯀꯥꯔꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯅ ꯑꯣꯐꯤꯁ ꯆꯥꯡ ナꯏꯅ ꯀꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯔꯛꯄꯒꯨꯝꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯍꯟꯗꯛ ꯁꯔꯀꯥꯔꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯍꯟꯗꯅ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯂꯩꯍꯜꯂꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯥꯅ ꯑꯣꯐꯤꯁ ꯀꯥꯕ ꯑꯃꯗꯤ ꯀꯨꯝꯍꯟꯅꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯇꯦꯟꯗꯦꯟꯁ ꯆꯠꯅꯍꯟꯕ ꯑꯁꯤꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯏꯝꯐꯥꯜ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯍꯜꯂꯦ꯫ ꯆꯍꯤ 2 ꯍꯦꯟꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯍꯧꯔꯦ꯫ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯇꯤꯟꯗꯨꯅ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯁꯟꯖꯦꯟ ꯊꯣꯡ ꯃꯌꯥꯗ ꯇ꯭ꯔꯥꯐꯤꯛꯇ ꯀꯥ ꯍꯦꯟꯅ ꯆꯤꯟꯕ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯌꯥꯝꯅ ꯎꯅꯔꯤ꯫ ꯃꯁꯤꯗ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯉꯤ꯫ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯔꯥꯏꯖ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯅꯨꯃꯤꯠ 102ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯅꯕ ꯋꯥꯐꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯔꯥꯏꯖꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯄ꯭ꯔꯆꯥꯔꯤ ꯑꯣꯏꯅꯁꯨ ꯍꯥꯞꯈ꯭ꯔꯦ, ꯃꯊꯧ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ, ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯗු ꯆꯞ ꯆꯥꯅ ꯎꯠꯄꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯥꯏꯖꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝꯗ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯁꯨ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯁꯦꯝꯖꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯗ ꯂꯩꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯆꯤꯊꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯄꯥꯎ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯒꯗꯕ ꯋꯥꯐꯝꯁꯤꯡ ꯊꯥꯒꯠꯅꯒꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯅꯤ, ꯁꯔꯀꯥꯔꯗ ꯇꯠꯇꯅ ꯀꯣꯛ ꯁꯥꯍꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯔꯥꯏꯖ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ, ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯍꯟꯒꯅꯤ꯫ ꯃꯃꯥꯡꯗ ꯔꯥꯏꯖ ꯑꯁꯤꯗ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ
ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯅꯤꯡꯕ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯣꯏꯕꯗꯒꯤ ꯇꯧꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯟꯗꯛ BJPꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯈ꯭ꯔꯦ ꯑꯇꯣꯞꯄ ꯗꯣꯜꯒꯤ MLAꯁꯤꯡꯅꯁꯨ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯁꯧꯒꯠꯂꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯔꯥꯏꯖ꯭य ꯁꯔꯀꯥꯔ ꯑꯁꯤꯅ ꯆꯤꯡ ꯇꯝ ꯅꯨꯡꯁꯤꯅꯅꯕ ꯃꯔꯤ ꯁꯥꯒꯠꯄ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯁꯔꯀꯥꯔꯗ ꯀꯣꯛ ꯁꯥꯍꯟꯕꯅ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ